Kuki Lup singna NPO da lalle haijakhre. Highway da numidang atheng da Kuki amata koisa satuna lang khotpa tawholaroi haikre. NSN IM gi lusingba Twingalan Muibaw Senapati District Headquarter Taram Opagi Thorom Pangthuklingai. We want Kuki Land. We demand Kuki Land haina law khongba loinana Muiba gi poster segai ramba thaudo amagi matangda Kuki NP Sadar Hills amasum Kuki Sip Association Sadar Hills na Naga People's Organization NPO da lalle haijabaga loinana matung tarakpada asiguma thabaksing amata tawhaloi haibigi thajaba piraba matung nakal anigi markti yasinaba purakre thaudo odugi matangda Kuki NP Sadar Hills amasum Kuki Sip Association Sadar Hills ki lusingba sing amasum NPO gi lusingba singa ngarang puna unaduna nakal anigi marakta yana warol ama sign tawna kibani nakal anigi marakta yana kipu wapam adudi Kangpokpi district manungda lairiba Kuki sing lup ani asina akan poktak pibaga loinana matung tarakpada asiguma thaudo amra thogalaroi asiguma communal oiba slogan matung lawbada makhoibu lemna tharoi Naga village kanaknaba highway da numidang athingmra Kuki amata koicha satuna lang khotpaga thabak tohaloi handak thokhiba lebak thiba thaudo adugumba matungna tholakpa tarabadi madugi daita pumba Kuki NP Sadar Hills amasum Kuki Sip Association Sadar Hills na daita pugani haibu wapam asida yana batu purakhibani nakalani gi marakta khuyek pina badur NPO gi General Secretary M Zone Thangap Vice President A Adakho Assistant General Secretary PM Swingam aduga Sadar Hills Kuki Sip Association ki President Haukhulet Haukip amasum Kuki NP Sadar Hills ki Vice President Thangkhomang Soiloina khuyek pikhi Malem Thongam Bihar gi Begusalai de thungkhipaga loinana CISF ki BTPS ki team na taram okri sei sigi October 2 dagi Cycling for Manipur Peace haiba team na Delhi gi Kutub Minari ki Manipur tamna cycle santi ki pauzal pudur khongsala khiba transgender social activist Malem Thongam Bihar gi Regusarai thungkhibaga loinana district adugi Barauni da leiba Central Industrial Security Force CISF unit ama oiriba Bokaro Thermal Power Station gi team amana mak taram okre hari CISF ki team amana makpu November 15 da Mokama da taram okpi khraba matung ngasi anirak suba oina Begusarai da mapung phan amuk okpi rakhibani iramasi gamari lendana makata na sa Bihar gi wat hori tungan ba district sing da mhang phaudun satkadori ba mafam sing da CISF ki unit sing na su makata na pangbiya ba mating sing pangbina ba Malem Thongam gi makeri haijakhre hari ningsing bayai Malem Thongam gi khongsat asi Manipura hau thokliba asoba crisis asigi matangda Aroiba warriors na mapurang na buhona bada India gi citizen pura magnasu hakthing na sarug ya haning ki wakhalonda khongsala ki basanti ki paujal pu khongsat amani court ki room highway si asum bagi laisangni logo ever room khakta na te justice bimol court ki room highway si logi room khakta ni haibi yaroi court room highway si asum bagi laisang amani haina High Court of Manipur gi justice antem bimols na phungthokre singmai rong dalaiba High Court of Manipur gi auditorium da na pangthoki ngasi pangthoki High Court of Bar Association gi kuntraga manga subama po kumon thoram da mataki wapum asi justice antem bimols na phongdoloduna mak na hai ngasi sei kuntraga manga mapung pharab association asi kanaguma mioi kharagi khudong sana bagi damak sem ki banati Lo ngak na satuna miyam da asuma well phangana bigi panam da sem ki bai association ni magna makha taraduna matam gi ahong ba lak bigi matung ina thabak thoram kya da ahong ba lak labasu legal profession asigi fundamental value singak na thama mathoktai association asigi mapung oi ba thaudang di leba asigi lairi ba judiciary system asida miyam na thajbal hen ba aduni haba wapam sa justice asina thamki thawra madura judiciary gi profession da sei yankhai ki mathakta lairak laba miyoi singda Khodol tamdun ikai khumna bagaloinana association asigi layoi khraba members ngi maphamda haika leka tamdun ikai khumna busakhi thawra madura Manipur Judicial Academy gi director Justice Golmai Gaiful Siliu Advocate General Manipur Lenin Hizam Bar Council of Manipur gi Chairman S Brajamani High Court Bar Association of Manipur gi President and Kumarjit association asigi members sing yauna miyoi kyana saruyakhi Delhi blast the CNB MUM NIA na Papangam Delhi gi Red Fort Manak suicide bomber amana satakiba terror attack miyoi tara hena sikiba madi miyoi tara miyoi kunga manga hena aso opanangan kiba thaudo aduda lautuna biyawa Jammu and Kashmir gi miyoi ma National Investigation Agency NIA na Papangam
Bomb blast ki thaudo adugi matangna Delhi police na lokatpa case NIA da sinnaraba matung agency na parks na thihumba ki thabak sa thabada car bombing aduda maru oina siyanabani haiba miyo edu Delhi ki mapam amadagi phaba ngamkibani pharaba miyo edu ki maming Amir Sashid Ali kawi ma Jammu Kashmir gi Pampore district ki Sambura da leba miyo ni hari suicide bomber Umar un Nabi na IED fit tawduna bomb pakhayan kiba car adu Amir Rashid ki thora makhara Delhi dagi leibani haib thajaba ngamle suicide bomber adugi maming Umar una Nabi kawi mahak Jammu Kashmir gi Puwari dagi nemadi Faridabad liba El Pala University General Medicine Department da Assistant Professor oibani haibu su khangma ngamkrabani thaudo asu ki matana thaudo odu soklaba miyoi sing yauna punna witness humdrago humdogi masinangkre thaudo odu ki matung tar Delhi Police Jammu Kashmir Police UP Police amasum tungan agency gi matenga loinana NIA na thigatpagi thabak sa tharakhibani hari Speaker T.S. Haitrabata Saruk Yadana Maharashtra Budachandra College ki helamne mit pangthokre Manipur Legislative Assembly ki Speaker Thoksam Saitrabata special guest oina saruk yaduna Maharashtra Budachandra College ki alumni meet 2025 college asigi multipurpose hall pangthokre Internal Quality Assurance Cell IQACM Maharashtra Budachandra College Alumni Association na punna sinduna pangthokiba thoramaduna saruk yaradun Speaker T.S. Haitrabata asigumba college asiga mit saruk yabad apian phongdokpaga loinana college asina ngasi phawbada saknairaba miyoi kiyama puthokpa ngamkhiba bu apian ba mari thagat phongdokki loinana asigumba college asigi hanigi mahairoi singdoeba mifam ama pangthokpa asina college asigi identity amasum academic excellence hena mapangal hapa ngamgani haibagi thajaba su hojik tamliba mahairoi singamari academic leadership punna kusamnaduna thabak tawminaduna manipura higher education standard lehanana bo khonaba mathautai asigumba mit asina college asi hena phagat hanana bo khonana ba thorang sing yatpada su hena kanaba piragan henesu speaker na phongdokki ari Thauramadu Saru Yakib Education UN Higher Education ki Director Radha Kantana Higher Education Infrastructure amadi Quality lehana na balengana lokal liba thabak thoram singi matangda marik sumbu wafam sintamki Maharashtra Budachandra College ki Principal Dr. Wabanda Takhelambamna College asigi alumni sing taram okpaga loinana College asigi academic initiative sing community outreach amadi atai development project sing pekhatpada alumni sing gi wakhalon amadi mateng lawigi tangai pada wafam sing tamki College asida matamama tamlamba makoi na thengnarakpa experience sing College asigi mahairoi sing tahanduna makoi pung thawatki Tentang nasum na miyam na thamjage du hausa na di miyam paus matang sa lusinjarage mas makata ba ano update miyam pu na ngamina sa channel sugi maiketi gi miyang pam da makatan thamjari makata ba ano update miyam pu na ngamina si